Tong dukan letre na. Tong dukan lagi. Hi everyone. Ngasi MRs Ichel gi magi dagi ngasi gi blog si jengdiriba mayam punamakpu taram okchari ngasi ay night drive thoi ay ngasi je wakal jam nungai aduna ay gi nungai base mayam na share tawjage na ngasi numidang ay ngak gari puthoga ngak koi bachali mayam sarug yaminasi miang taminasi. Okay, mayam koi rosi. Kalluba wakal siga Faurakpa ihul siga. Hello mayam, ngasi di aduki mati nungai gre wakan je ngasi gi night drive se ikari na phone dokani ai hani ngai litna nungai mayam ju ai nakale ramagadi ai gi awaba ai gi nungai ba ai ngasi gi koi bagi feelings se mayam da aduki mati ai na khana lamgadabani Seat khali le lakpa ya ni. okay mayam jasila odana seat chu khali le kai kadai le piram gadobuno hairo ai dum pusanjara ke gari je asi lambi je Sri Mongol to Komalgong saiba lambi duni mamang da lawasara aiba mafam amalai yam phajagra mafam ni koi tourist spot mayam da asini hen hela haitare atobo mafam famju hen badi mayam lei to asigi area sigi oina asi mafam dina ifa phajare mamang da lei riba mafam si lawasara national park mafam asini mayam yang tabisi Thek na koi na chatli bang asigi numida paisa do na pen to budan na tiba aji ai mioi bagi wakal ihul laibam lei ai gi ningje baim lei na ko ai na haji phangi je koining bagi ihul jineba hanur kan dai koining ai ju madugi koining hai do koining bagi feel sum da la aroeba doi ta di kamai koi doi no sini paisa do na mathana koi udaro koi roeba doi ta di पैसा न तंग मरु नते पैसा जो मरु नते है जाते पैसा जो मेन नहीं कोई भी मतलब होता है लाइफ इज जर्नी जर्नी जाओ ना जाते कोई बग चला गनी मयाम ना करी ले मपान की नुसी से करी नो खंग दोजे युम ना नोय नुता फमन ले कई नो खंग दोजे मपान हवा नुसी से कोई भी मतलब होता है अदुना मयाम आई कोई बजे तुंगुन बिरो कोई मिनसी नुंगाई बिनसी Khoi malem ngam da mai ni. aduna malem je ngalali je karino malem nu ngan bagi namak tani malem malem mari malem mu ko yan malem amum angan bulla ga je malem me sem mani amum matam na angan bai jali je uru je pu ngali yang je amum angan ne lai bagi malem je hai ni bako aje ngali haji mamma matam na angan bai lak bagi damak ta jing malem je ngali se urena se mayam je amum ba je aina si lak tra ji mamma dum lai doram ni se अजी ये हमसे टर्निंग में हमसे अजय एक ता हाई उड़ेगा दी केनोगी अरुणाचल की एक केनोगी चिंगदुंगाई ताऊरी जे Lamin je same mal. साइड में ललमी है शाम में सी ठिका दा अजी कनानो ताऊरी सी नहीं फादा में खतर मनी बताऊरी अकोई अजी कमलगंज जोशले Ngasi akoi ki destination je kaida. शमशानगर कमलगंज जाऊरगा कोई चा तकनी हाउ बच्चागी महाव दो नुमिदांग कोई बथोकला आगा चागी महाव लो बजे मयाम ना शेयर तौजदोरी मी हजी Ado ai di forest manung da moi gi
dukan maca me ale ho da ai dia du da thakni ngam bani dukan mo hangori bro ai hang madi uram de hoi hangau de ado maca dukan do nungdang wai da yam phatjei ba mo ye Tingang. nungdang da tingang ga khom ba ji lao khom ba do ade ge mo maca mo thangmei ga than lei ba do thawa pa ga adu do hana gi adum feelings lai ba hana gi koi ye yung da ga chalaga electricity leitabi da mai ga leitabi da koi thangmei ke yeno hai ba do thangmei kupi maca ga koi than ba do thawa pa ga adu ga do ningsing ye ba thangmei kupi gi punchi je loi ge da ko nungsi bani thangmei kupi ma tha laga ichina ma koi question na larika pa da na imana ga nakan da ge humai ga humbi da na mano koel ga ju kya kentoram de adu da phadi macet koi tasal laga geno jesal laga thara kang chik tana bani ga na ima ibo koi na ga taw ibo na nakan da phak pan de thamma ga haji kalang na hippa ga akoi masu sing changi ni ga na imana ga chak chong ga taw do adu loi re ji punchi ji adi chakholak pe matung in na electric la e adi mai dal mai je ki da ga ji lai pa dre ba padre ai koi junga adi hanagi nungai gra punchi do thadong na ji nunga haji awa bagi puji jate hanagi nungai su nungai bani haju na mo nungai phangak padagi kay ai tare mai lei da koi lei ngam dre haji e fail lei da lei ngam dre koi fail nei horok pan de ko humai hummaga imana ibok na ipa na ipu na wari li daga naw su mi sei humai na tar koi tumma koi ni ba ado koi ngasi di adugi mahau do e koi ju loi khare ai koi ichai su jing su mo koi ju phang dre haji maram di ai koi na phangai haiduna ma koi takpi ga tambi ga da do ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯨꯡꯏꯟꯅ ꯆꯠꯂꯕꯅꯤꯅ ꯏꯆꯥ ꯏꯁꯨꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯨꯡꯏꯟꯅ ꯆꯠꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯈꯪꯕꯤꯒꯗꯕꯗꯤ ꯍꯧꯔꯛꯈꯤꯕ ꯄꯨꯟꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯗꯨ ꯁꯥꯒꯣꯟꯅꯅ ꯑꯩꯈꯣꯏ ꯆꯠꯇꯣꯔꯤꯕꯅꯤ ꯀꯩꯊꯦꯜꯗ ꯏꯄꯨ ꯍꯣꯏꯅ ꯀꯩꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏꯅꯒ ꯀꯩꯊꯦꯜ ꯀꯥꯔꯒ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯀꯩ ꯂꯩꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯕꯖꯥꯔ ꯈꯥꯎ ꯑꯩꯈꯣꯏ ꯍꯨꯝꯕꯗꯣ ꯀꯩꯊꯦꯜ ꯍꯧꯖꯤꯛꯇꯤ hello papa hey ayo leiro halaga papa la ega in chen thorok na papa ai phigau daga hum na papa leirak ta una jab haji ga ni mobile pa le papa ai ga sai leirak pra akhoi ji banwas komolgon sai pham do jaure asi main point ni ai chumna khoi chatori sina chumna chatori ni asong ni lambi sina mu rail station ni ado khoi asona kan chat patare khoi cha thak bom ni kai thak si ke khoi asida nungai do mande somsonu wa thoro sira hoi somsonu upojala de thoro sira hoi okay Muhammad taxi aidi kenoga ningsang e haidi akoi pi ngai da sanagi basing do hoji ki anga sana ba ubra nangi jona cha ani ni akoi na pi ngai da yengu akoi ani hum pun di tong dum mi sana sigai na tong dum bi chakik ngatik chawai bi gai ko sana ro mayam do hadik tong dum mi ayo PUBG, Free Fire, phone, Piro, they adik Candy Crush, adik masih tu cakre ba? Cakre. Dia yang kau na uji da bi senang na kau ja bi kai kau tu na sana dre kau. Sana dre. Adik kai no kau na adik tu, jadi asyik dia katang laitarak pada kau nupa macam ni nah ni cricket sana, football sana, mayam kun lega ya kau iman apa, mayam pun lega kau ya mungkin mayam pun lega itu ada. Tu adik di football cricket yam lap kre as jam tang na phangi football player cricket player ga jana khunma dagi football player and cricket ki player ma thorok na bohna bada ke hay ne yam chama ama khak to adu chi launa ha nappaga ai sana roi lai tabana te lai pin adu lai riba phibam nuna hai tare aigi laikai de aigi khunda aigi imana ba sing pullaga sana ga da bodo mioi tara pullaga sana ga da bodo mioi ani khak pullaga sana ada aigi khunda gi chakhraga mi khunda sanai ada aigi khunda oidori ba aigi mafam oidori je kari no sini aina kai guma khara thengne ba haji ki matam chakla matung ina Facebook Twitter ji Instagram te sam am tholok pona aji mafam ai mayama yeng ba da aina khangja ba in knowledge le hona ba ai posak ama aina khangin ba do mayam share to ge ba ko ai person loina angang ama mai gi family court kai ba aji angang je la le han mapa mama na warak pada inda angang ne mapa mama na complaint to wadagi family court kana angang sida mayama haibire e court ki no gi George ki mai ge dagi angang jamna mapa mama na haibe inda ba lai su paning da ba phone da dung ngau le ba du one mayama haida ne ha
ꯑꯗꯨ ꯑꯉꯥꯡꯗꯨꯗ ꯂꯥꯁ ꯑꯣꯏꯅ ꯖꯣꯔꯖꯅ ꯍꯪꯉꯦꯕ ꯅꯪꯅ ꯅꯄꯥ ꯅꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯐꯣꯟ ꯄꯥꯏꯗ꯭ꯔꯗꯤ ꯅꯄꯥ ꯅꯃꯥꯅ ꯍꯥꯏꯕꯁꯤ ꯏꯟꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯐꯣꯟ ꯄꯥꯏꯔꯒꯇꯪ ꯍꯥꯏꯕ ꯌꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯉꯥꯡꯗꯨꯒꯤ ꯑꯟꯁꯔꯗꯣ ꯑꯩ ꯍꯥꯏꯒꯦꯕ ꯑꯩꯅ ꯆꯥꯛ ꯆꯥꯗꯦ ꯍꯥꯏ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯏꯄꯥꯅ ꯏꯃꯥꯅ ꯀꯅꯥꯃꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯊꯦꯝꯅꯕꯒꯤꯗꯤ ꯀꯅꯥꯁꯨ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯇꯦ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯋꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯄꯤꯁꯜꯂꯤ ꯐꯣꯟ ꯄꯤꯁꯜꯂꯒ ꯑꯩꯕꯨ ꯊꯦꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯄꯤꯖꯩ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯑꯃꯅ ꯑꯩ ꯁꯣꯃꯣꯏ ꯑꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯒꯦꯝꯗ ꯁꯥꯟꯅ ꯂꯩ ꯍꯥꯏꯅ ꯏꯄꯥ ꯏꯃꯥꯅ ꯍꯥꯏ ꯑꯩ ꯃꯄꯥꯟꯗ ꯆꯠꯂꯒ ꯑꯩ ꯁꯥꯟꯅꯅꯤꯡꯉꯤ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤ ꯄꯨꯜꯂ ꯁꯥꯟꯅꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯅ ꯄꯨꯊꯣꯛꯄꯤꯗꯦ ꯑꯗꯨ ꯄꯨꯊꯣꯛꯄꯤꯗ꯭ꯔꯁꯨ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯏꯄꯥ ꯏꯃꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯗꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯅꯤꯡꯉꯤ ꯑꯗꯨꯁꯨ ꯃꯣꯏ ꯑꯩꯒ ꯁꯥꯟꯅꯅꯤꯡꯗꯦ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯒ ꯁꯥꯟꯅꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯒꯦꯝ ꯁꯥꯟꯅꯕ ꯇꯥꯕꯅꯤ ꯑꯍꯨꯝ ꯁꯨꯕꯅ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯏꯃꯥ ꯏꯄꯥ ꯎꯅꯤꯡꯉꯤ ꯑꯗꯨ ꯑꯩ ꯏꯃꯥ ꯏꯄꯥ ꯎ ꯐꯪꯗꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯏꯃꯥ ꯏꯄꯥ ꯎꯗꯕꯅꯤನ ꯑꯩ ꯀꯞꯅꯤꯡꯉꯦ ꯑꯗꯨ ꯑꯩꯒꯤ ꯊꯕꯛ ꯁꯨꯕ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯂꯩꯕ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯐꯣꯟ ꯄꯤꯔꯒ ꯊꯦꯝꯃꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯐꯣꯟ ꯅꯠꯇꯅ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯎꯠꯂꯤꯁꯦ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯌꯦꯕ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯐꯣꯟ ꯊꯦꯝꯃꯤ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯅ ꯇꯧꯕꯗ ꯐꯣꯟ ꯊꯦꯝꯃꯤ ꯁꯥꯟꯅꯒꯗꯕ ꯊꯣꯛ ꯃꯄꯥꯟ ꯊꯣꯛꯄ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯠꯇꯦ ꯇꯨꯁꯪꯅꯤ ꯈꯣꯠꯆꯪꯒꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯐꯣꯟꯅ ꯅꯨꯡꯁꯤꯟꯕꯅꯤ ꯏꯄꯥ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯁꯤꯅꯦꯕ ꯑꯗꯨꯗ ꯑꯩꯒꯤ ꯏꯔꯥꯟꯁꯦ ꯀꯔꯤꯅꯣ ꯁꯤꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯊꯧꯗꯤ ꯃꯆꯥꯗꯨ ꯐꯣꯟꯗꯨꯅ ꯊꯦꯝꯕꯗꯨ ꯅꯠꯇꯦꯕ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯔꯤꯁꯦ ꯃꯆꯥꯗꯨꯗ ꯅꯨꯡꯁꯤꯕꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥ ꯃꯄꯥ ꯄ꯭ꯂꯁ ꯃꯆꯥꯁꯦ ꯅꯨꯡꯁꯤꯕ ꯎꯠꯀꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄ ꯄꯨꯟꯁꯤꯗ ꯏꯄꯥ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏ ꯊꯣꯠꯅ ꯅꯧꯅ ꯏꯃꯥ ꯏꯄꯥꯁꯤꯡꯅ ꯍꯥꯏꯔ ꯊꯦꯝꯃꯤ ꯏꯃꯥ ꯏꯄꯥꯁꯤꯡꯅ ꯊꯣꯠꯅ ꯅꯧꯅ ꯍꯥꯏꯕ ꯊꯦꯝꯕ ꯌꯥꯗ꯭ꯔꯒ ꯙꯃꯛ ꯇꯧꯋꯦꯕ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯅꯪꯍꯜꯂꯦꯕ ꯑꯁꯤꯗ ꯑꯩꯅ ꯇꯧꯔꯗꯤ ꯌꯥꯗꯦꯅ ꯍꯥꯏꯕ ꯎꯠꯂꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯕꯣꯛ ꯑꯣꯏꯕ ꯏꯄꯨ ꯑꯣꯏꯕ ꯃꯈꯣꯏꯅ ꯃꯁꯨ ꯑꯩꯒꯤ ꯍꯥꯀꯟ ꯆꯪꯉꯒ ꯏꯁꯨꯗ ꯀꯔꯤꯒꯤꯅꯣ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯧꯊꯣꯛꯏꯕ ꯑꯩꯈꯣꯏ ꯏꯕꯣꯛꯇꯨꯅ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯞꯅꯤꯡꯉꯝꯕ ꯁꯥꯎꯅꯤꯡꯉꯝꯕ ꯇꯥꯔꯁꯨ ꯅꯤꯡꯉꯥꯏꯗ ꯑꯩꯈꯣꯏ ꯏꯕꯣꯛꯇꯨꯗ ꯃꯦꯟ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯕꯣꯛꯇꯨꯗ ꯑꯣꯏꯅ ꯄꯤꯅꯤꯡꯉꯦꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯦꯗꯤꯠꯁꯦ ꯅꯠꯇ꯭ꯔ ꯃꯄꯥꯅ ꯐꯨꯔꯁꯨ ꯃꯃꯥꯅ ꯀꯜꯂꯤ ꯃꯃꯥꯅ ꯍꯦꯟꯅ ꯇꯧꯔꯒꯅ ꯏꯕꯣꯛ ꯏꯄꯨ ꯂꯩꯕꯁꯤꯅ ꯀꯜꯂꯤ ꯀꯔꯤꯒꯤꯅꯣ ꯇꯧꯔꯤꯗꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯏꯕꯣꯛ ꯏꯄꯨ ꯑꯣꯏꯔꯕꯁꯤꯅ ꯃꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯀꯟꯕꯤꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯩꯒꯤ ꯏꯆꯥꯗꯁꯨ ꯍꯥꯏꯔꯒꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯏꯆꯥꯗ ꯍꯧꯖꯤꯛ ꯇꯧꯕꯗꯣ ꯌꯥꯗꯦꯕ ꯌꯥꯗꯕꯒꯤ ꯃꯔꯝꯁꯨ ꯑꯩ ꯍꯥꯏꯒꯦꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯐꯣꯟ ꯅꯠꯇꯕꯗ ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯋꯥꯔꯛꯄ ꯃꯇꯝꯗ ꯏꯆꯥ ꯑꯅꯤꯁꯦ ꯏꯅꯤꯡꯗꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯒ ꯇꯤꯟꯅꯔꯤꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯃꯈꯣꯏ ꯐꯣꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯌꯦꯕ ꯃꯈꯣꯏꯒꯤꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯐꯣꯟꯗ ꯑꯣꯏꯅ ꯄꯤꯔꯒ ꯊꯦꯝꯃꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯣꯏꯒꯤꯅ ꯄꯥꯏꯅ ꯑꯩ ꯀꯔꯤꯒꯤ ꯄꯥꯏꯗ꯭ꯔꯤꯅꯣ ꯃꯣꯏꯒꯤꯅ ꯑꯗꯨ ꯇꯧꯕ ꯌꯥꯏꯅ ꯑꯩ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯆꯥꯅꯤꯗ ꯍꯥꯏꯌꯦꯕ ꯐꯣꯟ ꯌꯥꯝ ꯌꯦꯡꯒꯅꯨ ꯁꯥꯟꯅꯔꯦ ꯃꯃꯤꯠ ꯁꯣꯛꯀꯅꯤ ꯅꯣꯏ ꯆꯍꯤ ꯅꯧꯔꯤ ꯍꯌꯦꯡ ꯐꯣꯟ ꯌꯦꯡꯉꯣꯏꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯌꯦꯡꯉꯨ ꯀꯔꯤꯒꯤ ꯌꯦꯡꯉꯣꯏꯗꯣꯏꯅꯣ ꯉꯥꯏꯍꯥꯛ ꯌꯦꯡꯅꯤꯡꯕꯒꯤ ꯀꯥꯔꯇꯨꯟ ꯉꯥꯏꯍꯥꯛ ꯌꯦꯡꯅꯤꯡꯉꯦ ꯌꯦꯡꯉ ꯂꯣꯏꯔꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯐꯣꯟꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯁꯤ ꯐꯠꯇꯦꯅ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄꯁꯤ ꯃꯣꯏꯗꯤ ꯃꯃꯤꯠ ꯁꯣꯛꯇꯦꯅ ꯃꯣꯏꯗꯤ ꯃꯄꯥ ꯃꯃꯥꯅ ꯌꯥꯏꯅ ꯃꯣꯏꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯩꯌꯦꯕ ꯃꯣꯏ ꯍꯥꯏꯁꯦ ꯀꯅꯥꯅ ꯃꯥꯏ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯍꯜꯂꯣꯏ ꯍꯥꯏꯔꯁꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯗꯕ ꯃꯤꯁꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯃꯣꯏꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯇꯤꯟꯅꯔꯒꯅꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯂꯛꯇꯣꯏꯁꯦ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯆꯞ ꯃꯥꯟꯅꯕ ꯃꯊꯧ ꯇꯥꯔꯦꯕ ꯑꯩ ꯈꯛꯇꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯨꯝꯊꯣꯛꯄ ꯌꯥꯔꯣꯏꯗꯦꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯄꯥꯟ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒꯤ ꯅꯦꯆꯔꯗꯨꯁꯨ ꯑꯐꯕꯗꯨ ꯂꯧꯔꯗꯤ ꯐꯩ ꯐꯠꯇꯕꯗꯨ ꯂꯧꯔꯒ ꯍꯧꯖꯤꯛ ꯃꯈꯣꯏ ꯄꯨꯟꯁꯤ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯒꯤ ꯃꯣꯏꯅꯗꯤ ꯄꯥꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯛꯑꯦꯕ ꯅꯨꯡꯉꯥꯏꯕꯗꯨꯕꯨ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯋꯥꯍꯜꯂꯒ ꯀꯩꯅꯣ ꯇꯧꯔꯁꯨ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯥꯏꯐꯇ ꯅꯨꯡꯉꯥꯏꯒꯗꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯆꯥ ꯋꯥꯔꯛꯆꯕꯅꯤ ꯃꯌꯥꯝ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯏꯆꯥꯁꯤꯡꯕꯨ ꯌꯥꯔꯤꯃꯈꯩ ꯐꯣꯟꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯩ ꯅꯨꯡꯒꯤ ꯋꯥꯈꯜꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯛꯇꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯁꯦꯝꯗꯣꯛꯄꯤꯅ ꯃꯊꯧ ꯇꯥꯏ ꯀꯥꯏꯅꯈꯤꯕ ꯌꯥꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯗꯕꯅꯤ ꯑꯩꯈꯣꯏ ꯁꯝꯁꯟ ꯍꯧꯖꯍꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥ ꯊꯛꯑꯅꯤ ꯀꯨꯝꯊꯔꯒ ꯒꯥꯔꯤꯗꯒꯤ ꯑꯦꯁꯤꯁꯨ ꯉꯁꯥꯏ ꯊꯥꯕ ꯏꯪꯁꯜꯂꯛꯑꯦ ꯁꯥꯈ꯭ꯔ ꯃꯇꯝꯁꯤ ꯏꯪꯁꯜꯂꯛꯑꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯍꯜꯂꯣ ꯃꯌꯥꯝ
ꯑꯩ ꯁꯤꯃꯣꯡꯒꯜ ꯌꯧꯔꯦ ꯁꯣꯝꯁꯣꯅꯒꯔ ꯌꯧꯅ ꯀꯣꯏꯔꯨꯅ ꯍꯜꯂꯛꯑꯦ ꯆꯥꯁꯨ ꯃꯌꯥꯝ ꯊꯛꯈꯔꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯇꯧꯕꯤꯅꯨ ꯏꯀꯥꯏꯁꯦ ꯍꯥꯏꯅ ꯃꯌꯥꯝꯗꯩ ꯏꯃꯥꯟꯅꯕꯁꯤꯡ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯚꯤꯗꯤꯑꯣ ꯇꯧꯖꯔꯛꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯄꯒꯤ ꯕ꯭ꯂꯣग ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯥꯂꯪꯕ ꯀꯩ ꯄꯤꯖꯗꯣꯏꯒꯦ ꯍꯧꯖꯤꯛ ꯀꯩ ꯆꯥꯎꯁꯤꯒꯦ ꯅꯪꯅ ꯑꯍꯥꯎꯕ ꯀꯩ ꯄꯤꯖꯅꯤ ꯍꯥꯏꯕꯗꯣ ꯆꯥꯛ ꯆꯥꯎ